ngasi oina ai nahan gi khoi Grand Garden gi 10x rule haiba like gi makha points ai thamjage ngasi gi akhoi gi points kai haige da 4 akhoi degrees of action hai 4 degrees of action hai sida akhoi haiba author Grand Garden thami si kaino akhoina thabak tawbugi mawong si mi amana akhoi thabak se kyam yamna tawge haibisi akhoi makhan mari thokna khaidoi sida first si kai kawi first level ja khoina no action hai no action hai se khoina thabak ambau tawdab kaim bau tawge na su khandaba aduga kaim tawdana leiba ko action ambau tawdana leiba haiba ma then second point sina retreat hai ma se tawbu ju hawraba natraga tawbudagi maning handorapa ko retreat akhoi gi maning halakpa mangoda pochi oiroi gaina khalakpa gumba adumaina tawbudagi then number 3 da ngasai gi akhoi normal action hai akhoi gi magi chang amada tobhom thokpa ama adum tawraga leiba aduga number 4 da akhoi massive action hai ngasai gi magi tobhom thokpa chang du dagi akhoina yamna ka ma henna akhoi gi toksanba haiba ama adu ngasai gi haiba like sigoina nahan dagi akhoi authors in a PDC any akhoi gi punsida pamiba osama goal ama phangena hona matamda daka taisi aina khalliba phangena khallidu gi need oiba action du akhoi always 10 times hona bio haibni haidi always action ji 10 times taw taragadi aina lupal krom tange khan kan kro taragi work taw taragadi sumsoi soidana aigi krom gi keno si phangani hab aduna maram orakanda manasida haisi akhoi any mioba magi life sida mana sigi action mari sida akhoi loi yengba ya habo mi amagi punsida mana phangiba result mayam se karamba area dagi phanga ino haiba aduna for example no action hai suppose chhatra ma hire se akhoi chhatra ama oiba matamda masi tasengmadi maji larik paba haiba area sida maji massive action ama khak leigadone kaima chhatra amana maji magi larik paba haiba area sida no action da leikhaba haibadi magi pabam tho padrab kaim tawdrab adum leaba ai tai mioba mai punsida ngasai authors na haije somewhere massive action tawba jaga am leini haba maji kayuma jaga amada di soidana ma action je khare hena torongani haidi mamana bangai ga koiba satpadana khare hena ma thadabra natraga ngasai gi akhoi gi cinema gumba yengba Netflix gumba serial da maji khare hena matam thada leibra ado ngasai mana like pagadaba pabham thokpa pot tu di no action da thamraga aduga atopa pot amada mana massive action oina lokhalakpa aduna ngasai gi kedauge hai kanda haiba potu aigi pamiba goal duga di chhatra moina magi class 10 da adu phangba natraga mark asok phangba position jawba haiba potu ga di align di tawdraba aduna ngasai gi mana koi bisat pada massive action loksalak ta ga di adu gi ju horen fall ama dum tholai haiba adu mana somda cinema yengba da massive action loksala ga di adu gi ju dum fall am tholakani aduna ngasai gi myoba mai punsi da ana hiding is kaino akoda no action tawda jaga lei so for example aigi haitare aigi philosophy and aigi life da ina khanjabagi matungina life da khoina toisi geno aigi oina haitare sidai suppose ai you thakpa haitare ai no action ne you thakpai part se aigi oina kaim yaudramnina no action tare now auding asai ge khoina larik pabagi part se akhoi normal action ne haibi ai adum ai chang amada aigi pahom thokpa adum pari awna ngasai gi aina pamiba goal dugi matungina akhona massive action ji karamba jaga da lawdage haba aduna ngasai gi massive action hai kanda akhoi gi authors in hai se usually aina lawdaba action chang du dagi khara hena ko 10 times miyaragadi 10 times muki sang da akhona action ji lawbungam taragadi haiba khoi gi goal du phangdani ngai leite haba awna any person huju ji hingiba akhoi life sida akhoi hekta yengba yai ngasai gi sigi mari sida no action aina action sulo lawdaba area ji karambano suppose a business to lo business to ga business to go action di ambaw lokhat ta ga adu ta di business to fail oi bai ji masana dum ta satra mo ga like pa bai ji my goal ni like pa ji na my action oi ga dau ni now high pot to the no action da lai ta ga dei masana heng mark yam phang da bai ji masan ta ni sumai to na akhoi gi life da sigi section mari ji da lo yeng ba ya ha karim ba jaga khar lai ga ni no action da lai ba karim ba jaga khar lai ga ni taw ba ho ga ma ji oiroi khalakpa gira ngamroi khalakpa gira
ꯀꯔꯤꯒꯨꯝꯕ ꯈꯔꯗꯒꯤ ꯃꯥꯁꯦ ꯃꯅꯤꯡ ꯍꯜꯂꯛꯄ ꯑꯗꯨꯝꯕ ꯑꯦꯛꯁꯟ ꯈꯔ ꯂꯩꯒꯅꯤ ꯑꯗꯨꯒ ꯅꯝꯕꯔ 3ꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯆꯥꯡ ꯈꯔꯗꯨ ꯈꯛ ꯇꯧꯔꯒ ꯑꯗꯨꯝ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯔꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯝ ꯊꯣꯛ ꯅꯣꯡꯃꯩ ꯄꯨꯡꯈꯥꯏ ꯑꯃꯈꯛ ꯄꯥꯔ ꯄꯨꯡ ꯑꯃꯈꯛ ꯄꯥꯔ ꯑꯗꯨꯝ ꯂꯩꯕ ꯃꯥꯁꯤꯞ ꯑꯦꯛꯁꯟꯗꯤ ꯅꯠꯇꯕ ꯑꯗꯨꯅ ꯍꯣꯔꯦꯟ ꯃꯥꯒꯤ ꯅꯣꯔꯃꯦꯜ ꯔꯤꯖꯜ ꯑꯃ ꯑꯗꯨꯝ ꯐꯪꯉꯒ ꯑꯗꯨꯝ ꯇꯣꯛꯈꯤꯕ ꯑꯗꯨꯅ ꯅꯣꯔꯃꯦꯜ ꯑꯦꯛꯁꯟꯗ ꯆꯠꯈꯤꯕ ꯖꯒꯥꯗꯨꯅ ꯅꯣꯔꯃꯦꯜ ꯔꯤꯖꯜ ꯊꯣꯛꯂꯛꯀꯅꯤ ꯃꯥꯁꯤꯞ ꯑꯦꯛꯁꯟꯗ ꯂꯧꯈꯤꯕ ꯑꯦꯔꯤꯌꯥꯗꯨꯅ ꯃꯥ ꯍꯣꯔꯦꯟ ꯃꯥꯁꯤꯞ ꯔꯤꯖꯜ ꯐꯪꯒꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯣꯊꯔ ꯒ꯭ꯔꯥꯟꯠ ꯀꯥꯔꯗꯟꯅ ꯄꯤꯔꯤꯁꯤ ꯀꯩꯅꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯑꯦꯅꯤꯊꯤꯡ ꯑꯦꯅꯤ ꯒꯣꯜ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯁꯛꯁꯦꯁ ꯑꯣꯏꯅꯤꯡ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯁꯤꯞ ꯑꯦꯛꯁꯟ ꯂꯧꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕꯁꯤꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯆꯦꯞꯇꯔꯁꯤꯒꯤ ꯀꯩꯅꯣꯅꯤ ꯃꯔꯨꯑꯣꯏꯕ ꯃꯥꯒꯤ ꯄꯥꯎꯗꯝ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠ ꯈꯔꯁꯤ ꯊꯝꯃꯒ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯑꯗꯨꯒ ꯂꯣꯏꯅ ꯉꯔꯥꯡꯅ ꯑꯩꯈꯣꯏ ꯊꯥꯔꯛꯄ ꯀꯃꯦꯟ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ